NRCꯒꯤ matangda lengaki chapchaba firep ama khanghalakta oibana ngasidagi hena kanba khongjang changshillagani haina JFD na lauthokre JFD na makha tana changsingadaba khongjang sing lauthopagi matangda ngase wangkhai angom lekai da leiba World United Youth Club ki campus ta pawgi mifam ama pangthokre JFD gi thomi sing amade tongan lekai dagi lakpa maira paibi sing yauna pangthokhiba pawgi mifam atuda JFD gi convener Jitendra Ningomba na hai No NRC no census ki demand asida lenga ki oiba chapchaba firep ama khanghalu haiduna tha asigi taradagi ahing yarektuna wakat mifam chatharak pangasiga thana numit taruk ni shure masi fawbada lenga ki maiki degi chapchaba firep amata khanghalakpa leitre masi yamna laibak thiba amane oirakliba phibam asi yenglaga ngasi dagi hena kansinba khongjang changsinaba firep lawre ngasi dagi hauraga numidang khudingda tongan balekai singda mairagi khongchat chatuna no NRC no census ki khulaw lawbane Hayengdagi ching amadi tamgi district singda lekai gi club amadi organization singna lamdam asida census pangthokpa yaroi haina mari leinaba DC office singda thomjinduna takshin khongchat chatpiyo lekai da leiba akhang hai sina census ki thabak thoram sing thingnaba araiba lawsing phuruktuna khongjang changsinbiyo marak asida hayeng khwairaman ima kaithelgi ima singa loinana achawa mifam ama pangthoklaga tongan warep sing lawkane miyamna taliba demand asida lengang adumak tasin usinadana leirakade Lakliba numit nini humni asigi manungda ban yauna tongan ba akan makhongjang sing changshillagani haina mahangna makha takhe Hujik mukhogi government piri ba kanosi haying laiba tang tara taretakina tang kuthama thoi phawbose sigi manungda self enumeration haidin tawgdabani masidi de khone tingobagi khone sagjalaga direct changal tingbang manatre manamdi magi app ama mobile app ama piraga tawrkadabani na aduga door to door lakadabati laiba September tang amadigineba aduna masi fawu yodinga manungda koi si thingnaba akoi akanba civil disobedience movement aduga top tongan mokolgi khongjang mayam sangsinaba koi sem saduna leire ebse miyam da thamjari luraba tanja sida isagi thabangni haina khalakanda leibiriba enumerator amadi supervisor singna amadi masigi kano tongna bhona matamda thabak sida maipuna gadaba kangu singsina imalaiba iramdam gidam ni khalakanda masida census tobada akoi thabak si auction biganu ai bopose amaksu hana campaign for just and fair delimitation gi makai digi amadi chanmineriba makai gi akoi leader mayam gi makai digi yawbi gadaba kangu singaduda employee singaduda akoi apple sima tawjeri